Ruling party na puthorakpa budget amattada opposition party na support toude miyamgi kanaba samada sama afaba thabak tawraklabasu opposition party ti apenba oiroi haina Bharatiya Janata Party Manipur Pradesh ke Vice President Nongthombam Nimbus na phongdorogli wafam asi ngasi nityai pat chutekla leiba thambal sangle na pangthokiba pawgi mifam da phongdokibani mangna makha taradun hai mioi ba haibasi pen ba kobu naide adoba fana phaba oiragasu ruling na torokpa thabakta opposition na adum yelaga leini ruling party na afaba thabak chama tawragasu opposition party depend ba kobu nairoi haiki mangna makha taradun hai Hojik chathariba parliament mifam da ngarang finance minister Nirmala Sitharaman na puthokiba kumja lising ani kuntaruk kuntaret ki budget ase India miyam gi yaifana budget ni puthokiba budget adu lamdam asida leiriba lairaba singi damakta yamna khudong saba pigedaba budget amani budget adu da agricultural industries and textiles banking income tax education sports amadi tourism gi lamda hena khudong saba leiba asibu hena chokna bagi dama puthokpa budget ni haiki loinana ngarang gi puthokiba budget adu da kumja lising ani kulumdoi gi May ahum tagi thoklak liba irang asina maram oiduna lanjen aduna leiriba IDP singi damak awaba nang liba singi special package union budget ta haptragasu mari leinaba union minister singna special package piraknaba sem saraga leire masidana tana atopa miyam gi yafanaba kayama torokani hairi paugi mifam adu da BJP Manipur Pradesh ke vice president Laisram Minabanta amati BJP Manipur Pradesh ke Kisan Morcha ke president TH Rajesh Sarugyake Manipur da akogi haugiba 2023 dagi thoiba irang sina da saitheng nangiba singsigi akogi special package union budget ta haptegesu akogi honorable home minister gi khuthang dagi akogi tongan ma akogi package pen abagi sem sadana leire haibisindi akoi asi akoi taraga leire aduga